State saugada miyam asi community masel oina sauna han khra kanda state ki failure aduga state ki mayu kahura ka dabi housing ase na thai ga thangna bagi tangkap dan jama ya manipur da thoi symptomatic treatment dor kanda manipur kunai kan be aroi manipur kan sa ka dara ga hai issue sing ase kanai da ki tholak pano hai base ko na munna thangba amadi nai na bagi tangai phada ba makatang lei apun ba manipur ma saga sa ba dara ga de kanglup group amakha ki mieng dagi apun ba manipur ma saga be aroi Manipur Kundaminariba, Manipur Laminariba Furup Singasigi, Meeting dagi, Apunba Manipura Masakamina Bagitangai Fadabalay, Wahang Handraba Kunaya dagi, Asiba Kunai, Wahang Hambukunaya, Mohanabakanda, Ahimbakunaya, Nabuhana Minasi, Nasigi, debate Lobiramba, Mahirosing the Yam, Sat Creco, Adu, Asing Bagidi, Makoi the Katan, debate Kishamdu and in Bagumba Kara, they don't suggest owning Bani, going as Hangang, Bagumba, Nasigi topics in the day, Zasamo Oiro, Vanina. Opinion people to the can white, have the Aina foreign against other people to the white. Adubo, I think a secret debate Yobi Kriba, Mahirosina, Maru and Sintokadaba, Makoi, the Yam the presentation, Suyam the Pazaba, the confidence Yam the labor, Kantian Suyam the Yarkanda, Makoi, language. Season Nabada, Soirapa Bumba, Aduba, Makui presentation, Gumba, Soibumba, body language, Soibumba, and the Yahweh. I have the debate Namba Matamda, I could give microphone, Gasipara Namba, Adogi Pocket, Makobumba, Aduba, I could give Purit Kumba, Sing Misana, Later Pogumba, Sumbasiam Yahweh, Sumbasiam Sam Tukpa, Makatan Sangico, Aduna Pragati, I could give debate key. I could have marked this matter, delivery, language, the base or mark Pibanina, Aduki Mark Humba, they are Morakan. She could not I could give once more see how the Mukto Krabamatun the Gidi, debate how Krabamatun the Gidi, I could have topic highness is in the dego, debaters in the Wanga, Mosan highness is in the topic highness is in the Rapasu and the Yaw Madus Doku in the knife of the Belay. Adu masigi debate sida aina saurang ugoda limitation kada dewi hai tare ngasigi debaters in the karamba limitation no haiba matamda aikoi gi ngasigi motion asida yauri ethnic conflicts hai May 3rd 2023 gi meeting da khatta aikoina nainaba makhatang aikoina ui hai ethnic conflicts si 1949 dagi haurakanda manipur da ethnocentric identity politics amakhatang manipur da haurakhiba aduga ethnic class amakhatang manipur da conflict amakhatang thoglakhiba mayam sing asigi meeting sidi naina wat pagum ainu ui hai tare aduga debaters khara namde masi naina ram ko thengnai masi khatta natana aikoigi debaters masen gi marakta aikoigi cross fire tawna question throw down question nasu khoi treasury bench ta question throw tawba aduga treasury nasu opposition da question hangba aduga sigi question si awai akhum tawna basini debate ki phajaba si adugu ngasigi debate sida madu uba khasitang wali matung da debater singna hai basinga se khara henna improve oina bo na biyo hai bo fam simaga thamjage loina ngasai na phajaba pona makhatang ai topic sida opinion pira ro ya do yamna phajaba poina makhatang ai ngasai thengna gi kari no haiba matamda social media sida rumors me amo khatang fake news me amo khatang adu unverified oiba information me amo khatang santu e haira kanda laingaki habari official statement singa si silence tawkiba habari silent da laikibana maram organda sigi rumors sing se dum circulate tawraga lainabagi masa ama oi haiba wafam ama khatang ngasai phongdok sigi siam important oi habari akoi government ni lairiba official sing sina ngasagi rumor ama na tragan unverified oi information ama lakam matamda hai se clarify tawrabi damakta yamna thuna laingakna akoi government oi official statement singa si thuna thokpa taragadi sigumba social media da unverified information ma'am katang circulate tawriba rumors ma'am katang circulate tawriba si karamakai hagadra haibagi thajaba katang dilai ko aduga asi ekoina social media natragana new media harga sukhne ekoina anoba media internet based toba media si ekoina new media haina kan sigi new media platform sing si natana hanagi lairiba traditional media amadi print media electronic media sing sida aikoina uba bona makatang di kari no haiba matamda zani na chamoina wak to raw ka aikoina khangakpa po si kari no haiba matamda lots of pressure have the state ki pressure adu non state actor di pressure amadi praja sing di pressure me amo katang lai kara minus si pressure si thuklak ki haiba matamda state dagi su pressure biba non state actor sing su biba adu praja sing na su makoina pan da paw haplak matara gadi haida paw du yenging da hai tare sigi yenging da ba adu makoina ignore dorok pa du report tau sin la
ꯑꯁꯤꯅꯆꯤꯡꯕ ꯃꯌꯥꯝ ꯈꯛꯇꯪ ꯇꯧꯔꯛꯄꯅꯤꯅ ꯉꯁꯥꯏꯒꯤ ꯃꯦꯗꯤꯌꯥꯒꯤ ꯄ꯭ꯂꯦꯠꯐꯣꯝꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤꯅ ꯈꯜꯂꯛꯑꯦ ꯀꯔꯤ ꯍꯥꯏꯅ ꯈꯜꯂꯛꯀꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯅ ꯄꯥꯝꯒꯗꯕ ꯄꯥꯎ ꯑꯣꯏꯅ ꯊꯤꯅꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯤꯌꯥꯝꯅ ꯄꯥꯝꯒꯗꯕ ꯄꯥꯎꯁꯤ ꯏꯅꯔꯛꯄ ꯃꯇꯝꯗ ꯍꯧꯖꯤꯛ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯀ꯭ꯔꯣꯁ ꯗꯤ ꯃꯦꯗꯤꯌꯥ ꯍꯥꯎꯁ ꯏꯟ ꯃꯅꯤꯄꯨꯔ ꯀꯣ ꯑꯌꯥꯝꯕ ꯃꯦꯗꯤꯌꯥ ꯍꯥꯎꯁꯇ ꯋꯥꯟ ꯁꯥꯏꯗꯦड ꯑꯣꯏꯕ ꯁ꯭ꯇꯣꯔꯤꯁꯤ ꯄꯕ꯭ꯂꯤꯁ ꯇꯧꯕ ꯑꯗꯨꯒ ꯅꯥꯀꯜ ꯑꯅꯤ ꯃꯨꯛꯅꯔꯛꯄ ꯃꯇꯝꯗ ꯅꯥꯀꯜ ꯑꯃꯈꯛꯀꯤ ꯄꯥꯎ ꯐꯣꯡꯕ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯒꯤ ꯄꯥꯎꯅ ꯐꯣꯡꯗꯕ ꯑꯗꯨ ꯋꯥꯟ ꯁꯥꯏꯗꯦड ꯁ꯭ꯇꯣꯔꯤ ꯑꯃꯈꯛꯇꯪ ꯑꯩꯈꯣꯏꯅ ꯄꯕ꯭ꯂꯤꯁ ꯇꯧꯔꯒ ꯁꯨꯝ ꯆꯠꯁꯤꯜꯂꯛꯄ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯁꯤꯒꯤ ꯇꯨ ꯁꯥꯏꯗꯦड ꯑꯣꯏꯕ ꯁ꯭ꯇꯣꯔꯤ ꯑꯃꯈꯛꯇꯪ ꯄꯕ꯭ꯂꯤꯁ ꯇꯧꯔꯛꯄ ꯃꯇꯝꯗꯗꯤ ꯉꯁꯥꯏꯒꯤ ꯋꯥꯟ ꯁꯥꯏꯗꯦड ꯁ꯭ꯇꯣꯔꯤ ꯈꯛꯇꯪ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯄꯤꯔ ꯑꯗꯨꯝ ꯆꯠꯈ꯭ꯔꯕꯅꯤꯅ ꯉꯁꯥꯏꯒꯤ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯋꯥꯔꯤ ꯄꯕ꯭ꯂꯤꯁ ꯇꯧꯔꯛꯄꯁꯤ ꯌꯦꯡꯅꯤꯡꯉꯛꯇꯦꯕ ꯁꯤꯒꯤ ꯄꯥꯎꯁꯤ ꯌꯦꯡꯅꯤꯡꯉꯛꯇꯕꯅꯤꯅ ꯉꯁꯥꯏꯒꯤ ꯄꯥꯝꯃꯛꯇ꯭ꯔꯦꯕ ꯃꯌꯥꯝꯁꯤꯡꯁꯤꯅ ꯑꯗꯨꯅ ꯁꯤꯒꯤ ꯃꯤꯌꯥꯝꯅ ꯄꯥꯝꯒꯗꯕ ꯄꯥꯎ ꯑꯣꯏꯅ ꯄꯕ꯭ꯂꯤꯁ ꯇꯧꯔꯛꯄ ꯍꯥꯏꯇꯥꯔꯦ ꯋꯥꯟ ꯁꯥꯏꯗꯦड ꯁ꯭ꯇꯣꯔꯤ ꯑꯣꯏꯅ ꯑꯌꯥꯝꯕ ꯃꯦꯗꯤꯌꯥ ꯍꯥꯎꯁꯁꯤꯡꯅ ꯇꯧꯅꯔꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯣꯕꯖꯦꯛꯇꯤꯕꯤꯇꯤꯗ ꯕꯦꯁ ꯇꯧꯔꯀꯥꯟꯗ ꯄꯥꯎꯁꯦ ꯑꯌꯥꯝꯕ ꯃꯇꯝꯗ ꯏꯒꯗꯕꯅꯦꯕ ꯑꯗꯨ ꯌꯥꯝꯅ ꯁꯕꯖꯦꯛꯇꯤꯚ ꯑꯣꯏꯕ ꯃꯑꯣꯡꯗ ꯄꯥꯎꯁꯤ ꯏꯁꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯄ꯭ꯔꯤꯖꯨꯗꯥꯏꯁ ꯃꯌꯥꯝ ꯑꯃꯈꯛꯇꯪ ꯊꯣꯛꯂꯛꯄ ꯑꯗꯨꯒ ꯑꯦꯖꯨꯝꯁꯟ ꯃꯌꯥꯝ ꯑꯃꯈꯛꯇꯪ ꯇꯧꯁꯤꯜꯂꯛꯄ ꯑꯗꯨꯒ ꯑꯣꯄꯤꯅꯤꯌꯟ ꯃꯌꯥꯝ ꯑꯃꯈꯛꯇꯪ ꯄꯤꯁꯤꯜꯂꯛꯄ ꯑꯗꯨꯒ ꯖꯁꯃꯦꯟꯇꯦꯜ ꯑꯣꯏꯁꯤꯜꯂꯛꯄ ꯅ꯭ꯌꯨꯁ ꯃꯌꯥꯝ ꯑꯃꯈꯛꯇꯪ ꯑꯩꯈꯣꯏꯅ ꯀꯪꯒꯥꯔꯨ ꯀꯣꯔꯠ ꯑꯃꯒꯤ ꯊꯥꯛꯇ ꯑꯩꯈꯣꯏꯒꯤ ꯃꯦꯗꯤꯌꯥꯁꯤꯡꯁꯤ ꯔꯟ ꯇꯧꯔꯛꯄ ꯑꯗꯨꯒ ꯃꯤꯁꯤ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯏꯌꯦꯜ ꯇꯧꯔꯛꯄ ꯍꯥꯏꯇꯥꯔꯦ ꯃꯦꯗꯤꯌꯥ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯖꯁꯃꯦꯟ ꯍꯥꯟꯅ ꯇꯧꯊꯣꯛꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯦꯂꯤꯒꯦꯁꯟꯁꯦ ꯑꯩꯈꯣꯏꯅ ꯑꯜꯔꯦꯗꯤ ꯖꯁꯃꯦꯟ ꯇꯧꯔꯀꯥꯟꯗ ꯃꯤꯁꯤ ꯃꯔꯥꯜ ꯂꯩ ꯅꯠꯇ꯭ꯔꯒ ꯂꯩꯇꯦ ꯍꯥꯏꯕꯅꯆꯤꯡꯕꯁꯦ ꯑꯩꯈꯣꯏꯅ ꯑꯜꯔꯦꯗꯤ ꯃꯦꯗꯤꯌꯥꯗ ꯖꯁꯃꯦꯟꯇꯦꯠ ꯑꯣꯏꯁꯤꯜꯂꯛꯄꯁꯦ ꯁꯤꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯈꯛꯇꯪꯅꯤ ꯃꯅꯤꯄꯨꯔꯗ ꯐꯦꯁ ꯇꯧꯕ ꯁꯤ ꯈꯛꯇ ꯅꯠꯇꯅ ꯑꯩꯈꯣꯏꯅ ꯅꯩꯅꯕ ꯌꯥꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯂꯩꯔꯤꯕ ꯃꯦꯗꯤꯌꯥ ꯍꯥꯎꯁꯁꯤꯡꯁꯤꯅ ꯄꯥꯎ ꯄꯕ꯭ꯂꯤꯁ ꯇꯧꯕ ꯃꯇꯝꯗ ꯑꯦꯅꯤ ꯀ꯭ꯔꯥꯏꯝ ꯍꯥꯏꯕꯗꯤ ꯍꯨꯔꯥꯟꯕꯒꯤ ꯃꯤ ꯐꯥꯕ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯗ꯭ꯔꯛ ꯂꯂꯣꯟꯕꯒꯤ ꯃꯤ ꯐꯥꯕ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯄꯣꯄꯤ ꯄ꯭ꯂꯥꯟꯇꯦꯁꯟ ꯌꯥꯟꯊꯠꯄꯒꯤ ꯄꯥꯎ ꯑꯃ ꯐꯣꯡꯕ ꯌꯥꯏ ꯍꯥꯏꯔꯤꯕ ꯄꯥꯎꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯐꯣꯡꯕ ꯃꯇꯝꯗ ꯀ꯭ꯔꯥꯏꯝ ꯑꯗꯨꯗ ꯆꯦꯟꯅꯔꯤꯕ ꯃꯤ ꯑꯗꯨꯒꯤ ꯃꯃꯤꯡꯗꯨꯗ ꯄꯥꯎꯁꯤ ꯄꯕ꯭ꯂꯤꯁ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯀꯝꯃꯨꯅꯤꯇꯤ ꯇꯦꯒꯤꯡ ꯇꯧꯁꯤꯜꯂꯒ ꯑꯩꯈꯣꯏꯅ ꯄꯥꯎ ꯏꯔꯛꯄꯁꯦ ꯁꯤꯁꯤꯅꯁꯨ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯔꯣꯇꯥꯏꯄꯤꯡ ꯑꯃꯈꯛꯇꯪ ꯇꯧꯔꯀꯥꯟꯗ ꯀꯝꯃꯨꯅꯤꯇꯤꯁꯤ ꯄꯨꯂꯞ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯛ ꯂꯂꯣꯟꯕ ꯀꯝꯃꯨꯅꯤꯇꯤꯁꯤ ꯍꯨꯔꯥꯟꯕ ꯅꯠꯇ꯭ꯔꯒꯅ ꯀꯝꯃꯨꯅꯤꯇꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯐꯣꯔꯦꯁꯁꯤ ꯄꯨꯟꯅ ꯀꯣꯛꯊꯣꯛꯑꯕ ꯅꯠꯇ꯭ꯔꯒꯅ ꯀꯝꯃꯨꯅꯤꯇꯤꯁꯤ ꯈꯛꯇꯅ ꯗ꯭ꯔꯛꯁꯤ ꯂꯂꯣꯟꯕꯒꯤ ꯇꯥꯏꯞꯇ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯁꯤꯡꯁꯤꯗ ꯄꯔꯁꯦꯞꯁꯟ ꯃꯦꯅꯦꯖꯃꯦꯟ ꯑꯃꯈꯛꯇꯪ ꯇꯧꯋꯤ ꯁꯤꯒꯤ ꯄꯔꯁꯦꯞꯁꯟ ꯃꯦꯅꯦꯖꯃꯦꯟ ꯇꯧꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯦꯗꯤꯌꯥꯁꯤꯡꯅꯁꯨ ꯑꯆꯧꯕ ꯃꯇꯦꯡ ꯑꯃꯈꯛꯇꯪ ꯄꯥꯡꯂꯤ ꯑꯗꯨꯅ ꯁꯤꯒꯤ ꯄꯥꯡꯂꯤꯕ ꯃꯇꯦꯡꯁꯤꯡ ꯑꯁꯤꯒꯤ ꯑꯆꯧꯕ ꯏꯝꯄ꯭ꯂꯤꯀꯦꯁꯟ ꯃꯌꯥꯝ ꯑꯃꯈꯛꯇꯪ ꯂꯩꯌꯦꯕ ꯁꯤꯒꯤ ꯏꯝꯄ꯭ꯂꯤꯀꯦꯁꯟꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯅꯩꯅꯗꯕ ꯇꯥꯔꯒꯗꯤ ꯃꯦꯗꯤꯌꯥ ꯍꯥꯎꯁꯁꯤꯡꯅꯁꯨ ꯁꯤꯒꯤ ꯏꯝꯄ꯭ꯂꯤꯀꯦꯁꯟ ꯃꯌꯥꯝꯁꯦ ꯌꯦꯡꯗꯕ ꯇꯥꯔꯒꯗꯤ ꯃꯦꯗꯤꯌꯥ ꯍꯥꯎꯁꯅꯁꯨ ꯆꯞ ꯃꯥꯟꯅꯅ ꯏꯊꯅꯤꯛ ꯗꯤꯕꯤꯖꯟ ꯇꯧꯕꯁꯤꯗ ꯍꯦꯟꯅ ꯃꯇꯦꯡ ꯄꯥꯡꯁꯤꯟꯕ ꯑꯃꯗꯤ ꯁ꯭ꯇꯦꯠꯀꯤ ꯐꯦꯂꯔꯁꯤꯡꯁꯤ ꯀꯨꯞꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯗ꯭ꯔꯛ ꯂꯂꯣꯟꯕꯅꯆꯤꯡꯕ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯏꯜꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯒꯤ ꯑꯣꯏꯔꯒꯁꯨ ꯗꯦꯃꯣꯒ꯭ꯔꯥꯐꯤꯛ ꯏꯝꯕꯦꯂꯦꯟꯁꯀꯤ ꯑꯣꯏꯔꯒꯁꯨ ꯊꯣꯛꯂꯛꯂꯤꯕ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨ ꯃꯌꯥꯝꯁꯤ ꯀꯝꯃꯨꯅꯤꯇꯤꯒꯤ ꯂꯦꯚꯦꯜꯗ ꯑꯩꯈꯣꯏꯅ ꯆꯤꯡꯊꯈ꯭ꯔꯀꯥꯟꯗ ꯁ꯭ꯇꯦꯠꯀꯤ ꯑꯁꯣꯏꯕ ꯃꯌꯥꯝꯁꯤ ꯀꯨꯞꯁꯤꯟꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯗꯤꯁꯇ꯭ꯔꯦꯛ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯏꯁꯨꯁꯤꯡꯁꯦ ꯑꯗꯨꯒ ꯁ꯭ꯇꯦꯠꯇ ꯁꯥꯎꯒꯗꯕ ꯃꯤꯌꯥꯝ ꯑꯁꯤ ꯀꯝꯃꯨꯅꯤꯇꯤ ꯃꯁꯦꯟ ꯑꯣꯏꯅ ꯁꯥꯎꯅꯍꯟꯈ꯭ꯔꯀꯥꯟꯗ ꯁ꯭ꯇꯦꯠꯀꯤ ꯐꯦꯂꯔ ꯑꯗꯨꯒ ꯁ꯭ꯇꯦꯠꯀꯤ ꯃꯥꯌꯣꯛꯇ ꯍꯧꯔꯛꯀꯗꯕ ꯏꯍꯧꯁꯤꯡ ꯑꯁꯦ ꯅꯥꯊꯩꯔꯒ ꯊꯝꯅꯕꯒꯤ ꯇꯥꯡꯀꯛ ꯇꯥꯟꯖꯥ ꯃꯌꯥꯝ ꯑꯃꯈꯛꯇꯪ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯗ ꯃꯦꯗꯤꯌꯥꯁꯤꯡꯅꯁꯨ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯁꯤꯟꯕ ꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔꯒꯤ ꯐ꯭ꯌꯨꯆꯔ ꯂꯩꯇꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯏꯁꯨ ꯃꯌꯥꯝ ꯑꯃ ꯂꯩ ꯍꯥꯏꯔꯤꯕ ꯏꯁꯨꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯅꯩꯅꯁꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯀꯗꯥꯏꯗꯒꯤ ꯏꯁꯨꯁꯤꯡ ꯑꯁꯤ ꯍꯧꯔꯛꯄꯅꯣ ꯍꯥꯏꯕꯗꯨꯗ ꯅꯩꯅꯕ ꯑꯃꯈꯛꯇꯪ ꯆꯪꯏ ꯁꯤꯝꯇꯣꯃꯦꯇꯤꯛ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯔꯀꯥꯟꯗ ꯃꯅꯤꯄꯨꯔ ꯈꯨꯟꯅꯥꯏ ꯀꯟꯕ ꯌꯥꯔꯣꯏ ꯃꯅꯤꯄꯨꯔ ꯀꯟꯁꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯏꯁꯨꯁꯤꯡ ꯑꯁꯤ ꯀꯗꯥꯏꯗꯒꯤ ꯊꯣꯛꯂꯛꯄꯅꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯃꯨꯟꯅ ꯈꯪꯕ ꯑꯃꯗꯤ ꯅꯩꯅꯕꯒꯤ ꯇꯉꯥꯏꯐꯗꯕ ꯑꯃꯈꯛꯇꯪ ꯂꯩ ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯗꯦꯃꯣꯒ꯭ꯔꯥꯐꯤꯛ ꯏꯝꯕꯦꯂꯦꯟꯁ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯗꯤꯐꯣꯔꯦꯁꯇꯦꯁꯟꯒꯤ ꯏꯁꯨ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯄꯣꯄꯤ ꯄ꯭ꯂꯥꯟꯇꯦꯁꯟꯒꯤ ꯏꯁꯨ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯗ꯭ꯔꯛꯀꯤ ꯏꯁꯨ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞꯇ ꯃꯆꯨ ꯇꯩꯁꯤꯟꯅꯔꯕ ꯀꯥꯟꯗ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞꯀꯤ ꯏꯁꯨ ꯑꯃꯒꯨꯝꯅ ꯑꯩꯈꯣꯏꯅ ꯎꯍꯜꯂꯛꯂꯤꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯔꯨꯠ ꯀꯣꯁ ꯑꯣꯐ ꯗꯤ ꯀꯟꯐ꯭ꯂꯤꯛ ꯑꯁꯤ ꯑꯟꯗꯔꯁꯇꯦꯟ ꯇꯧꯗꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯊꯣꯛꯍꯜꯂꯛꯄꯅꯤ ꯍꯥꯏꯅ ꯂꯧꯏ ꯃꯔꯝꯗꯤ ꯁꯤꯒꯤ ꯏꯊꯅꯣꯁꯦꯟꯇ꯭ꯔꯤꯛ ꯑꯥꯏꯗꯦꯟꯇꯤꯇꯤ ꯄꯣꯂꯤꯇꯤꯛꯁ ꯑꯃꯈꯛꯇꯪ 1949ꯗꯒꯤ ꯍꯧꯔꯀꯥꯟꯗ ꯂꯩꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯁꯤꯁꯇꯦꯝ ꯍꯥꯏꯕꯗꯤ ꯂꯩꯉꯥꯛ ꯀꯥꯡꯂꯣꯟ ꯑꯁꯤꯗ ꯊꯣꯛꯍꯜꯂꯛꯏꯕ ꯏꯊꯅꯣꯁꯦꯟꯇ꯭ꯔꯤꯛ ꯑꯥꯏꯗꯦꯟꯇꯤꯇꯤ ꯄꯣꯂꯤꯇꯤꯛꯁ ꯑꯁꯤꯗ ꯐꯤꯗꯤꯡ ꯇꯧꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯗꯦꯃꯣꯒ꯭ꯔꯥꯐꯤꯛ ꯏꯝꯕꯦꯂꯦꯟꯁ ꯊꯣꯛꯂꯛꯄ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯄꯣꯄꯤ ꯊꯥꯔꯛꯄ ꯅꯠꯇ꯭ꯔꯒꯅ FMRꯒꯤ ꯏꯁꯨꯅꯆꯤꯡꯕ ꯃꯌꯥꯝ ꯑꯃꯈꯛꯇꯪ ꯊꯣꯛꯂꯛꯄꯅꯤ FMRꯒꯤ ꯏꯁꯨ ꯑꯣꯏꯒꯦꯔꯥ ꯗꯦꯃꯣꯒ꯭ꯔꯥꯐꯤꯛ ꯏꯁꯨ ꯑꯣꯏꯒꯦꯔꯥ ꯑꯩꯈꯣꯏꯒꯤ ꯄꯣꯄꯤ ꯄ꯭ꯂꯥꯟꯇꯦꯁꯟꯒꯤ ꯏꯁꯨ ꯑꯣꯏꯒꯦꯔꯥ ꯁ꯭ꯄꯦꯁꯤꯐꯤꯛ ꯀꯝꯃꯨꯅꯤꯇꯤ ꯑꯃꯈꯛꯅ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯇꯧꯕ ꯅꯠꯇꯦ FMRꯒꯤ ꯏꯁꯨꯗ ꯅꯥꯒꯥꯁꯤꯡꯒꯤ ꯑꯣꯏꯕ ꯁ꯭ꯇꯦꯠ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯌꯦꯡꯕ ꯌꯥꯏ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡꯒꯤ ꯑꯣꯏꯕ ꯏꯁꯨꯗ ꯑꯩꯈꯣꯏꯅ ꯅꯥꯒꯥ ꯀꯨꯀꯤꯒꯤ ꯁ꯭ꯇꯦꯠ ꯀꯔꯤ ꯑꯃꯐꯥꯎ ꯈꯦꯠꯅꯕ ꯂꯩꯇꯦ FMRꯒꯤ ꯏꯁꯨꯗ ꯅꯥꯒꯥ ꯑꯃꯗꯤ ꯀꯨꯀꯤ ꯑꯅꯤꯒꯤ ꯐꯤꯔꯦꯞ ꯀꯔꯤ ꯑꯃꯐꯥꯎꯕ ꯈꯦꯠꯅꯕ ꯂꯩꯇꯦ ꯑꯗꯨꯒ ꯗ꯭ꯔꯛ ꯂꯂꯣꯟꯂꯦ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯅ ꯐꯨꯔꯨꯞ ꯑꯃꯈꯛꯇꯪꯗ ꯑꯩꯈꯣꯏꯅ ꯗ꯭ꯔꯣ ꯇꯧꯔꯒ ꯍꯧꯖꯤꯛ
ꯆꯤꯡꯊꯔꯒ ꯊꯝꯃꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯇꯒꯤ ꯗ꯭ꯔꯒ ꯂꯂꯣꯟꯕꯗꯤ ꯂꯩꯒꯅꯦꯕ ꯑꯗꯨ ꯁꯤꯒꯤ ꯗ꯭ꯔꯒꯀꯤ ꯃꯄꯨꯁꯤ ꯀꯅꯥꯅꯣ ꯑꯗꯨꯒ ꯗ꯭ꯔꯒ ꯂꯂꯣꯟꯍꯟꯕ ꯌꯥꯍꯜꯂꯤꯕ ꯁ꯭ꯇꯦꯠꯁꯦ ꯁꯤꯁꯤꯗ ꯑꯩꯈꯣꯏꯅ ꯀꯣꯏꯁꯟ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯐꯨꯔꯨꯞ ꯃꯁꯦꯟ ꯀꯣꯏꯁꯟ ꯇꯧꯅꯔꯒ ꯂꯩꯍꯜꯂꯤꯕ ꯃꯌꯥꯝꯁꯤꯡꯁꯤ ꯇꯣꯛꯊꯣꯛꯄꯒꯤ ꯇꯉꯥꯏꯐꯗꯕ ꯑꯃꯈꯛꯇꯪ ꯂꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯈꯪꯒꯗꯕꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯂꯟꯅꯝ ꯏꯔꯥꯡ ꯄꯥꯏꯍꯟꯕ ꯌꯥꯔꯣꯏꯗꯕ ꯐꯨꯔꯨꯞꯀꯤ ꯑꯣꯏꯕ ꯂꯥꯟꯁꯤꯡ ꯑꯁꯦ ꯊꯦꯡꯅꯕ ꯇꯣꯛꯄꯤꯔꯕ ꯀꯥꯟꯗ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯑꯃꯈꯛꯇꯪ ꯁꯥꯒꯠꯁꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯀꯃꯟ ꯑꯦꯁꯄꯤꯔꯦꯁꯟ ꯑꯃꯈꯛꯇꯪ ꯁꯥꯒꯠꯄ ꯆꯪꯉꯤ ꯍꯥꯏꯔꯤꯕ ꯀꯃꯟ ꯑꯦꯁꯄꯤꯔꯦꯁꯟ ꯑꯁꯤ ꯑꯩꯈꯣꯏꯅ ꯁꯥꯒꯠꯁꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯔꯣꯗ ꯃꯦꯞ ꯑꯃꯈꯛꯇꯪ ꯄꯨꯊꯣꯛꯄꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ ꯄꯨꯊꯣꯛꯇꯕ ꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔꯒꯤ ꯇꯨꯡꯂꯝꯆꯠ ꯑꯁꯤ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯃꯃꯤ ꯁꯥꯝꯂꯛꯀꯅꯤ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯀꯟꯃꯤꯟꯅꯁꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯏꯁꯥ ꯏꯁꯥꯗꯒꯤ ꯍꯧꯔꯀꯥꯟꯗ ꯏꯁꯥ ꯏꯁꯥꯁꯤ ꯑꯍꯥꯟꯕ ꯃꯛꯇꯗ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯌꯥꯎꯕ ꯑꯃꯈꯛꯇꯪ ꯆꯪꯉꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯌꯥꯎꯗꯕ ꯂꯨꯆꯤꯡꯕꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯀꯟꯅꯤ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯊꯥꯖꯕꯁꯦ ꯇꯣꯛꯊꯣꯛꯅꯕ ꯑꯃꯈꯛꯇꯪꯒꯤ ꯇꯉꯥꯏꯐꯗꯕꯁꯨ ꯂꯩ ꯂꯣꯏꯅꯅ ꯏꯁꯥ ꯏꯁꯥꯒꯤ ꯀꯥꯡꯂꯨꯞꯀꯤ ꯐꯨꯔꯨꯞꯀꯤ ꯑꯣꯏꯕ ꯐꯤꯔꯥꯟ ꯄꯥꯏꯔꯀꯥꯟꯗ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯀꯟꯒꯅꯤ ꯅꯠꯇ꯭ꯔꯒꯅ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯑꯃ ꯁꯥꯒꯠꯀꯅꯤ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔꯒꯤ ꯋꯥ ꯉꯥꯡꯕꯅꯤ ꯑꯩꯗꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯃꯤꯠꯌꯦꯡꯗꯨꯁꯨ ꯑꯁꯣꯏꯕ ꯃꯤꯠꯌꯦꯡ ꯑꯃ ꯑꯣꯏꯒꯅꯤ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯑꯃ ꯁꯥꯒꯠꯁꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯑꯃꯈꯛꯀꯤ ꯃꯤꯠꯌꯦꯡꯗꯒꯤ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯑꯃ ꯁꯥꯒꯠꯄ ꯌꯥꯔꯣꯏ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯃꯅꯤꯄꯨꯔꯗ ꯂꯩꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞꯁꯤꯡ ꯑꯁꯤꯒꯤ ꯃꯤꯠꯌꯦꯡꯗꯒꯤ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯑꯃ ꯁꯥꯒꯠꯃꯤꯟꯅꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ ꯑꯄꯨꯟꯕꯒꯤ ꯃꯅꯤꯄꯨꯔ ꯑꯃ ꯁꯥꯒꯠꯁꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯤꯠꯌꯦꯡꯁꯤꯗ ꯑꯩꯈꯣꯏꯅ ꯌꯥꯎꯒꯗꯕ ꯄꯣꯠꯂꯝ ꯑꯃꯈꯛꯇꯪ ꯂꯩ ꯂꯦꯟ ꯑꯦꯟ ꯄꯤꯄꯜ ꯍꯥꯏꯕꯗꯤ ꯏꯔꯩꯄꯥꯛ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯀ꯭ꯂꯦꯝ ꯇꯧꯔꯕ ꯀꯥꯟꯗ ꯏꯔꯩꯆꯥ ꯑꯣꯏꯔꯤꯕ ꯍꯥꯏꯕꯗꯤ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯤꯅꯦꯅ ꯑꯩꯈꯣꯏꯅ ꯈꯟꯕ ꯉꯝꯗꯕ ꯇꯥꯔꯒꯗꯤ ꯃꯗꯨꯗ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯑꯃ ꯁꯥꯒꯠꯄ ꯉꯝꯂꯣꯏ ꯍꯥꯏꯕ ꯋꯥꯐꯝꯁꯤꯒ ꯂꯣꯏꯅꯅ ꯏꯔꯩꯄꯥꯛ ꯑꯃꯗꯤ ꯏꯔꯩꯆꯥ ꯑꯅꯤꯃꯛ ꯅꯨꯡꯁꯤꯕ ꯉꯝꯕ ꯃꯤꯌꯥꯝ ꯑꯃ ꯑꯣꯏꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ ꯇꯨꯡ ꯀꯣꯏꯅꯁꯨ ꯗꯦꯝ ꯀꯣꯂꯦꯖ ꯑꯣꯐ ꯑꯥꯔꯠꯁꯅ ꯂꯦꯞꯄ ꯂꯩꯇꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯕꯦꯠ ꯀꯌꯥ ꯁꯤꯟꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏ ꯑꯁꯦ ꯑꯍꯤꯡꯕ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯍꯟꯁꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯗꯤꯕꯦꯠ ꯇꯣꯏꯅ ꯇꯧꯕ ꯑꯃ ꯆꯪꯉꯤ ꯀꯔꯤꯒꯤꯗꯃꯛ ꯗꯤꯕꯦꯠ ꯇꯧꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯋꯥꯍꯪ ꯍꯪꯕ ꯇꯝꯕꯤꯕ ꯑꯃ ꯆꯪꯉꯤ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯁꯦ ꯋꯥꯍꯪ ꯍꯪꯗ꯭ꯔꯕ ꯈꯨꯟꯅꯥꯏ ꯑꯗꯨꯗꯤ ꯑꯁꯤꯕ ꯈꯨꯟꯅꯥꯏꯅꯤ ꯋꯥꯍꯪ ꯍꯪꯕ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯍꯜꯂꯕ ꯀꯥꯟꯗ ꯑꯍꯤꯡꯕ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ ꯊꯦꯡꯛ ꯌꯨ